ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯣꯛꯁꯥ ꯆꯪꯒꯦꯝꯄꯣꯝꯕ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯃꯅ ꯑꯩꯈꯣꯏ ꯆꯝꯅ ꯊꯣꯡꯒꯗꯣꯏꯅꯤ ꯀꯦꯞꯁꯨꯟꯒꯩꯅ ꯍꯥꯞꯈ꯭ꯔꯅꯤ ꯑꯣꯛꯁꯥꯗ ꯑꯗꯨꯒ ꯃꯇꯣꯡꯒꯩꯅ ꯆꯝꯅ ꯊꯣꯡꯖꯒꯦ ꯃꯌꯥꯟ ꯂꯣꯏ ꯂꯩꯖꯔꯦ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨ ꯍꯋꯥꯏ ꯃꯨꯕꯤ ꯃꯔꯨ ꯍꯪꯒꯥꯝ ꯑꯗꯩ ꯁꯤ ꯄꯥꯈꯣꯟꯁꯦ ꯃꯁꯥꯁꯦ ꯇꯒꯠ ꯇꯦꯛꯇ꯭ꯔꯦ ꯃꯁꯥ ꯐꯪꯕ ꯌꯥꯝ ꯋꯥꯕ ꯄꯥꯛ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯍꯤꯟꯖꯥꯡ ꯁ꯭ꯋꯥꯏꯗ ꯌꯣꯜꯂꯤꯕꯁꯤꯡꯁꯤꯗ ꯑꯝꯇ ꯌꯥꯎꯗꯕ ꯑꯗꯨꯅ ꯌꯦꯟꯗꯦꯝ ꯃꯔꯨꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯌꯦꯟꯗꯦꯝ ꯃꯔꯨ ꯆꯒꯦꯝꯄꯣꯝꯕꯗ ꯍꯥꯞꯄꯁꯦ ꯑꯁ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯑꯗꯣ ꯑꯣꯛꯁꯦ ꯂꯣꯏ ꯃꯨꯟꯕ ꯂꯣꯏꯔꯕꯅꯦ ꯑꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯄꯤꯛꯅ ꯀꯦꯞꯁꯨꯟꯒꯩ ꯈꯜꯂꯒ ꯑꯩ ꯍꯥꯞꯆꯟꯖꯔꯦ ꯉꯁꯥꯏ ꯑꯣꯛꯁꯦ ꯌꯥꯝ ꯍꯥꯞꯄ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯌꯥꯝ ꯍꯥꯞꯄꯁꯦ ꯑꯣꯛ ꯊꯣꯡꯕꯒꯤ ꯃꯍꯥꯎ ꯑꯃ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯛꯁꯦ ꯑꯩ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯀꯦꯖꯤꯡꯈꯥꯏꯃꯨꯛꯀꯤ ꯆꯥꯡ ꯈꯛꯇꯅꯤ ꯑꯩꯅ ꯍꯥꯞꯆꯔꯤꯁꯦ ꯑꯗꯨꯒ ꯆꯒꯦꯝꯄꯣꯝꯕꯒꯤ ꯃꯍꯥꯎꯗꯣ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯣꯛꯁꯦ ꯇꯞꯇꯥꯏ ꯍꯥꯞꯆꯜꯂꯒꯗꯤ ꯑꯣꯛ ꯊꯣꯡꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯥꯕ ꯃꯇꯝꯗ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏ ꯀꯩꯅꯣꯗꯨꯅ ꯑꯩꯈꯣꯏ ꯁꯤꯡꯖꯨꯒꯤ ꯇꯥꯏꯞꯇ ꯁꯣꯏꯔꯒ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯋꯥꯔ ꯑꯂꯨꯒꯤ ꯑꯗꯨꯃꯥꯏꯅ ꯁꯣꯏꯔꯒ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯑꯩ ꯉꯁꯥꯏ ꯇꯣꯏꯕ ꯉꯝꯗ꯭ꯔꯒꯗꯤ ꯂꯦꯡꯕꯗꯣ ꯇꯧꯋꯦꯕ ꯌꯥꯝꯅ ꯑꯗꯨꯅ ꯁꯤꯡꯖꯨꯒꯤ ꯇꯥꯏꯞꯇ ꯀꯨꯞꯅ ꯁꯣꯏꯔꯒ ꯍꯥꯞꯆꯔꯦ ꯁꯤꯅ ꯍꯪꯒꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯦ ꯃꯣꯔꯣꯛꯁꯦ ꯈꯥꯏꯕ ꯂꯣꯏꯔꯒ ꯄꯨꯟꯅ ꯇꯣꯠꯁꯟꯖꯔꯅꯤ ꯁꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯑꯣꯛꯁꯤꯗꯪ ꯎꯕꯗ ꯑꯩ ꯑꯣꯛꯁꯥꯁꯦ ꯎꯕꯗ ꯆꯒꯦꯝꯄꯣꯝꯕꯁꯦ ꯑꯗꯨꯝ ꯆꯥꯅꯤꯡꯉꯛꯑꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯤꯒꯤ ꯃꯍꯨꯠꯇ ꯉꯥ ꯑꯣꯏꯅ ꯍꯥꯞꯄꯒ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯋꯤꯟꯇꯔꯁꯨ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯋꯤꯟꯇꯔ ꯃꯇꯝꯁꯤꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯒꯦꯝꯄꯣꯝꯕ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯃꯥꯏ ꯍꯋꯥꯏꯖꯥꯔꯅꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯤꯡꯊꯝꯊꯥꯗꯅ ꯍꯦꯜꯂꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯕ ꯌꯥꯝ ꯇꯣꯏꯅ ꯆꯥꯍꯧꯔꯗꯕꯅꯤ ꯅꯤꯡꯊꯝꯊꯥ ꯂꯥꯛꯏꯉꯥꯏꯁꯤꯗ ꯑꯗꯨ ꯃꯌꯥꯝ ꯃꯆꯜꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯥꯏꯖꯔꯅꯤ ꯃꯤꯛꯁ ꯇꯧꯁꯟꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯂꯥꯁꯦ ꯂꯩꯇ꯭ꯔꯒꯁꯨ ꯂꯥꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯌꯥꯏꯉꯪꯂꯥꯗꯣ ꯑꯗꯨ ꯍꯥꯞꯄ ꯑꯁ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯋꯦ ꯌꯥꯏꯉꯪꯂꯥ ꯍꯥꯞꯄꯒꯗꯤ ꯌꯥꯏꯉꯪꯕꯨꯗꯤ ꯍꯥꯞꯀꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯂꯥꯒꯤ ꯃꯍꯨꯠꯇ ꯌꯥꯏꯉꯪꯂꯥ ꯍꯥꯞꯄꯁꯦ ꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯅꯝ ꯅꯨꯡꯁꯤꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯡꯗ ꯀꯥꯁꯟꯗꯅꯕ ꯊꯥꯎ ꯈꯤꯇꯪ ꯍꯩꯖꯒꯦ ꯊꯥꯎ ꯍꯩꯔ ꯃꯇꯨꯡꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯇꯣꯠꯈꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯃꯆꯨ ꯍꯥꯞꯄꯅꯤ ꯃꯣꯔꯣꯛ ꯉꯁꯥꯏ ꯑꯇꯦꯛꯄ ꯍꯥꯞꯈ꯭ꯔꯒꯁꯨ ꯉꯁꯥꯏ ꯑꯗꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯒꯗꯧ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯎ ꯃꯣꯔꯣꯛꯇꯤ ꯍꯥꯞꯆꯔꯔꯣꯏꯒꯦ ꯇꯧꯕꯅꯤ ꯃꯥꯁꯦ ꯑꯃꯨꯛ ꯁꯥꯗꯧꯕꯣꯏ ꯅꯤꯡꯉ ꯍꯦꯛ ꯁꯥꯔꯝꯗꯕ ꯑꯗꯒꯤ ꯁꯥꯔꯣꯏꯗꯧꯕꯣꯏ ꯅꯤꯡꯉꯒ ꯌꯥꯝ ꯁꯥꯔꯝꯕ ꯑꯗꯨꯅ ꯑꯉꯥꯡ ꯆꯥ ꯉꯝꯗꯕ ꯑꯩꯈꯣꯏꯁꯨ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯀꯟꯅ ꯆꯥ ꯉꯝꯗꯦ ꯑꯗꯨꯅ ꯁꯤꯅ ꯁꯤꯡꯅꯤ ꯑꯗ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯣꯏꯅ ꯍꯥꯞꯆꯔꯅꯤ ꯑꯩꯅ ꯑꯗꯨꯒ ꯃꯔꯨ ꯃꯔꯥꯡ ꯈꯤꯇꯪꯒ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒ ꯍꯋꯥꯏꯖꯥꯔꯁꯦ ꯍꯣꯔꯦꯟ ꯁꯣꯜꯂꯝꯗꯥꯏꯗ ꯑꯌꯥꯝꯕ ꯊꯥꯛꯀꯗꯣꯏꯅꯤ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯠꯊꯅꯕ ꯃꯁꯥꯁꯤꯡꯁꯦ ꯄꯠꯊꯅꯕꯒꯤꯗꯃꯛ ꯍꯋꯥꯏꯖꯥꯔ ꯈꯔ ꯍꯥꯞꯄꯒ ꯑꯩꯅ 2-3ꯂꯛ ꯀꯥꯝꯊꯣꯛꯆꯔꯅꯤ ꯄꯥꯈꯣꯟ ꯃꯔꯣꯏ ꯍꯥꯞꯄ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 1-2 ꯁꯧꯍꯜꯂꯀꯥꯟꯗꯗꯤ ꯃꯆꯨꯒꯁꯦ ꯑꯁ ꯈꯨꯐꯖ ꯑꯃ ꯇꯧꯔꯗꯅ ꯑꯗ ꯀꯦꯞꯁꯨꯟ ꯈꯔ ꯑꯃꯗꯤ ꯑꯩꯅ ꯑꯗꯨꯝ ꯈꯥꯕꯩꯅ ꯇꯧꯔꯒ ꯃꯍꯤꯁꯦ ꯍꯥꯎꯅꯕꯅ ꯑꯩꯅ ꯅꯝꯒꯥꯏꯖꯔꯦ ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯅꯝꯈꯥꯏꯕꯗ ꯕꯔ ꯑꯗꯨꯝ ꯄꯠꯂꯦ ꯈꯔ ꯑꯃꯅ ꯃꯇꯨꯝ ꯑꯣꯏꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯆꯔꯕꯅꯦ ꯁꯤꯅ ꯍꯣꯔꯦꯟ ꯀꯣꯠꯅꯅꯕ ꯌꯣꯡꯆꯥꯛꯁꯦ ꯑꯩꯈꯣꯏ ꯀꯨꯞꯅ ꯁꯣꯏꯕꯗꯣ ꯑꯗꯨ ꯍꯥꯎꯋꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯑꯗꯨꯝ ꯃꯣꯔꯃꯦꯠꯇ ꯀꯣꯠꯂꯒ ꯆꯥꯕꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦꯕ ꯅꯧꯔꯤꯉꯩ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯍꯤꯟꯖꯥꯡꯁꯦ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯆꯝꯅ ꯉꯁꯥꯏ ꯁꯤ ꯍꯥꯞꯄ ꯁꯤ ꯀꯦꯞꯁꯨꯟꯒꯩ ꯂꯧꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯇꯣꯡ ꯌꯥꯝ ꯂꯩꯍꯧꯋꯦꯕ ꯀꯦꯖꯤꯡꯈꯥꯏꯃꯨꯛꯀꯤ ꯆꯥꯡ ꯁꯤ ꯃꯇꯣꯡꯗꯨ ꯉꯥꯛꯇ ꯑꯩꯅ ꯁꯨꯞꯅꯒꯤ ꯑꯩꯈꯣꯏ ꯇꯤꯜꯍꯧ ꯃꯔꯨ ꯈꯛꯇꯪ ꯍꯥꯞꯄꯒ ꯁꯤꯡ ꯈꯔꯅꯦ ꯇꯤꯜꯍꯧ ꯃꯔꯨꯅꯦ ꯍꯩꯔꯤꯕꯣꯞꯅꯦ ꯑꯗꯨ ꯈꯛꯇꯪ ꯍꯥꯞꯆꯔꯒ ꯑꯩꯅ ꯐꯨꯠꯆꯕꯅꯤ ꯑꯔꯣꯏꯕꯗ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗ꯭ꯔꯤꯕ ꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯗꯨꯅ ꯑꯩꯕꯨ ꯉꯁꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯌꯥꯝꯅ
ꯅꯨꯡꯉꯥꯏꯅ ꯅꯝꯅꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫